Story Collection YouTube channel sungtabi miyam wahan bada taramu sugal kurum chani hojik numit ngopung ama ta khuloi na Manipur phong ba tongan ba pau se khadimui pau miyam da pau dum jari UNC numit humni total shutdown loathokkhre khongjang manungda Kuki ga naksinnadaba haikhre BJP gi political activity kudingmak boycott tawre kokomi rule of law lei haiba khanganaba government na akanba policy packet kadabani MPCC Pau masakane pizari State asigi hojik oiba phibam asi yengsin nabgidamak Ministry of Home Affairs mihut kangbu ama hayi impal da thungaragani marak sida khulai paiba singi marakta thabak paikhatnaba mine proof amasung bullet proof gari kaya thungare counter insurgency operation da haithoi singthoiba forcing tharaklagani high state home minister Govindas Konthojamna phongdorakli ngasi nungthil se minister secretariat ki londa Government asigi Minister Kurizam Loken amasung MLA yauna pangthokibak paumi mifam amada Govindas na haiki hojik thorliba misi minagi thodok sing asigi matangda state government na sabsana lokhatpam thokpa thabok sing lokhatli miyam da phongdokpa yaba yadaba wafam kya su leiri matang matam na yarakpada miyam da soidana thamlakkani NACN IAM na ukhulda misham ani hat pagi thong yaningdaba phongdorakli tronglawbi thodoki mayokta khongjing sangsinba leptri ahan be headlines ta state ki phibam yangsilanaba home minister ki musing asi tunglagani mine proof bullet proof gari sing thungba hori counter insurgency operation da hai singba forcing tharaklagani state home minister Govindas Ukhul district ki TM Kasomda barang Kuki militants sing sathaki betek timisam ani laikhidaba thodoki mayokta UNC United Naga Council na naga taba mafam singda numit humni total shutdown loathokkhre UNC gi information and publicity win thadurokpa sirodam na hai hojik naga homeland nampu da sangsilaktuna naga misam hatpagi thong satharliba sigi matangda United Naga Council na sinduna Assam NWU amasung district apex body singi waiba join emergency mifam amang asi tajaham da leiba council asigi office da pangthokki ngasi teki BJP ki thabak thoram maruk oina politics activity sing kudingmak boycott tawduna miyam saruk yadabi khongjang sangsinaba kokomi coordinating committee on Manipur integrity loathokkhre ngasi nungthil lamphel pata leiba kokomi ki office da pawmising unabada committee asigi convener YK Iren hojik Manipur da Leiba YKM san lusingba BJP gi government asina paikhatliba peace initiative asi miyam da utsaibani haiba wafam thamduna miyam na BJP gi politics activities singi boycott tawbagi khongjang asi sangsin minaba appeal tawki loishalakpada sanabagi pauda Assam ni Guwahati da tha asigi tarahum ding asi phago pangthokkiba nipan suba youth Men and Women Under 19 National Boxing Championship sin kudrukta Manipur gi boxers in gold medal ani yauna medal manga lawba ngamlakhre Manipur gi Ukul district ki misam ani hat khaba matung National Socialist Council of Nagaland Aisak Muibana thong adu Kuki su kadar sing sathaki bani haine maral sirakli ngasi president thadorpa serol amada naga singna Masagi lam amasung sovereign ngaknaba ariba defense oiba thabak sing lokhalagani hairi pause si ki anchor kalam da phongli mori pau krasu mayamda paudam jeri tronglawbi thodoki matangda lengakna masi phaw asuma wayal putoktana tuminna election bagi mayokta mafam kaya release khre masini midang pung mapun makai helakpa duwaida khabam lamkhai de miyam rally ama sanglaga lambi thingbagi khongjang sangsin bada security na tear gas sizinaduna tan khaiba kalwinana khongjang loi kaya su phajin khi pauksi sigi sidebar da phongliba moribu pau krasumiyam da pautam seri Deputy CM na Tangkul Naga Longda thazaba pikre nemsap kipgen wiranglur sat sanati yandeba phongdorakli total shutdown kudaktagi handokpiu KCPP SC paumasa khaina pizari
Imphal Khul Lambida ngarang misam miyam da attack tawduna mi ani hatkiba amasung misam khara sohankiba thawdok adu pangdaba amadi miyoibagi mayokta leiba thabakni haina Manipur Deputy Chief Minister Nimta Kipgen na yaningdaba phongdorakli Tronglawgi thawdokki mayokta hawkiba ahing nongyai loathokkhre numit mangani ki total shutdown asi kudaktagi handokpiu haina KCPPCS Kanglai Park Communist Party Politburo Standing Committee na committee ki serol amana hairi Manipur Basketball Association National Player oiramba Haisnam Lamyan bana manung matam sadana tha asigi tara marida laikidabada association sing members sing amasung players sing Brahmapur Nahabam Basketball Court ikai khomnaba utpa loinana minute ani tumina leptuna awawa phongdokhre Hojiki onadi Manipur phongliba tongan ba pau se khadi moriba pau tungzaba tension jeri mayambo mukana korumsari